Morning, ma'am. Ayupta sangang thakpose sampra hapa thakpose de jing jing law ye saji yameta oi ta na heavy le sa ji sangang ki yame ma de saw si glass saw glass big tan ai de A few moments later. As mayam sina ngasi ayup kini akhoi gi sak singa sidi yam da bane sak se hai bu sak si sak se akhoi mai tai sing nong to go sing sak ne ba duna sidi sina ye kan no ga sebot ke yendeng mai romba adu ga sana khang mo yaw re singarang gi yen thong ba khan le me sina khoi li ka ron kat khani garang gi yen thong ba gi ne sina sa bam ta khong se ge mayam sak la me hau jam hau ai me sina sana khao tu ne irom ba ma hao wa ne moi sai ge dal le no mo ro le do tu mo ro ko tha ko ne hao yam am da sa tho ki ge A few moments later. dai jo biscuit ka sa ba hai re isa cha sao sao कुछ खाएंगे नहीं अस करक लाओ इन्हें अस सकों नहीं चाहो ऐसा से मप्पा लाओ ये मुझे चाओ 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 कहीं ना mayam ngasi di koi dana ai ngang le pa bazar dagi lai ruina ai na mayam du uche ki nga do koi nga masa do adu do mana mote bu thong ma jani ai de do ka ga kaino jiga yai yang la jiga to nga nam dong nam ma sa sing khan ma ne ba do mana song man le do ai di so sum sa ge dong ne do mana thong woi jani ngi mote bu to khai ra ga do na ma thong do de ai thong ba ga do nam thara ge ngasi di thong ba ga nam thara ge adu do ma am video ma kha sam da zara ge ma thong ba ho do re amma da so ba dai jo biscuit ji ha ba sa ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯄꯥꯟꯕ ꯌꯥꯡꯂꯥ ꯀꯩꯗꯣ ꯑꯗꯨ ꯂꯣꯏ ꯍꯦꯛꯇꯠꯂꯦ ꯑꯁꯤ ꯂꯩꯔꯦ ꯑꯁꯤ ꯍꯦꯛꯇꯠꯂꯒ ꯍꯥꯟꯅꯁꯨ ꯍꯦꯛꯇꯠꯂꯒ ꯀꯪꯍꯜꯂꯕꯅꯦꯕꯀꯣ ꯁꯤꯅ ꯂꯦꯝꯍꯧꯕ ꯈꯔ ꯀꯩꯅꯣ ꯇꯧꯍꯧꯕꯗꯨꯅ ꯁꯤ ꯁꯨꯝ ꯐꯠꯆꯜꯂꯣꯏꯗꯣꯔꯦꯕ ꯃꯅꯥꯁꯤꯡꯁꯤ ꯇꯤꯟ ꯆꯥꯁꯜꯂꯛꯄꯩ ꯇꯥꯏꯞ ꯇꯧꯁꯜꯂꯦ ꯑꯗꯨꯅ ꯂꯣꯏ ꯍꯦꯛꯇꯠꯂꯦ ꯑꯗꯨꯒ ꯀꯪꯍꯟꯅꯕ ꯍꯥꯏꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯅ ꯁꯪꯒꯤꯇꯥꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯨꯛꯇꯣꯛ ꯄꯨꯈꯠꯂꯦ ꯃꯥꯅ ꯊꯥ ꯑꯅꯤ ꯑꯃꯨꯛ ꯀꯗꯥꯏ ꯊꯥꯗꯣꯏꯅꯣ ꯈꯪꯗꯦ ꯀꯗꯥꯏ ꯊꯥꯗꯣꯏꯁꯤꯕꯣ ꯌꯥꯏ ꯑꯗꯨꯁꯨ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯇꯞ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯇꯧꯔꯒ ꯑꯗ ꯊꯥꯅꯤ ꯑꯩꯈꯣꯏ ꯇꯥꯅ ꯃꯥꯒꯤ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯁ꯭ꯋꯥꯏꯁꯦ ꯃꯥ ꯍꯥꯟꯅ ꯀꯣꯜ ꯂꯤꯛ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯑꯝꯇ ꯐꯦꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯊꯣꯡꯕꯤ ꯊꯥꯛꯄꯤꯒꯤꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯁꯣꯝꯗ ꯁꯪꯒꯣꯝ ꯀꯟꯅ ꯊꯥꯒꯠꯂꯛꯏ ꯍꯧꯖꯤꯛ ꯃꯥꯁꯦ ꯁꯪꯒꯣꯝ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯆꯥꯕ ꯍꯦꯟꯃꯟꯗꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯥꯁꯦ ꯑꯒꯨꯕꯤꯅ ꯁꯤꯗ ꯃꯖꯥ ꯇꯧꯔꯤꯗꯣ ꯂꯣꯡꯅ ꯍꯤꯞꯄꯒ ꯅꯪ ꯃꯖꯥ ꯇꯧꯀꯣ ꯅꯪ ꯃꯖꯥ ꯇꯧ ꯑꯩ ꯁꯤ ꯍꯦꯛ ꯎꯕꯗ ꯃꯥ ꯍꯧꯒꯠꯂꯛꯇꯣꯏꯅꯤ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯂꯩꯌꯣ 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 ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯇꯥꯒꯤ ꯕꯕꯥꯅꯦ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯌꯨꯝꯗꯒꯤ ꯃꯥꯅꯦ ꯈꯪꯗꯦꯗ ꯈꯣꯡꯉꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯇꯥꯕ꯭ꯔꯣ ꯈꯣꯡꯕꯅꯦ ꯃꯥꯗꯤ ꯃꯝꯃꯤꯔꯣ ꯃꯝꯃꯤ ꯈꯔ ꯂꯥꯛꯑꯣ 삼도 샘로보다 그 닭이 샘 사블 로이 그래 그지 마이지 그로 수도 와리야 아이 수로로 nga 샘도라
Nang xem cái rồi xem mai nó. Masage Nó xem. Ô ai su su. Ai sẽ cái từ lúc sao làm gì ai em tới su cái rồi kia. Coi ta nó mang ngà xem cái. Ngà đi coi ta xem anh ấy. Ai là từ lúc sao làm su cái là anh ấy gì. Từ từ cả. Không thân nào. Ai ở đây thì nói hay có ai ngà xem gì cả. Kuloi dia. Tau rubu di hai ni to yang to ni sem da bai tare ko. Na kra sem di hai e doi. Aku bi ki dum sem bagi ko. Thabak se dum to di loi hai dana. Tau ga di am ta hai tre dana. Ai nga di ka to ni sem ma pona tam ni na. Ai phajana sem hai di hai ko to yang phaja bai bam lai dana. Mai sem bai ti. Atai sa nu di ai yang phajana sem bai. Duga na kra su phajana sem bai ma ku ko ai phajana sem bai. Adubu nga si ma di ka kuloi dre. Koi tan taw ni ai su ge. Ai sẽ thầm ngủ. Tàu hộp rồi đấy. Mới to rồi. Tàu hộp đấy. Aku bisa xong rồi mà khá xa này kìa, cắt nó kìa nó to rồi mai. Ai về phim mình tàu vì cái mai thì giàu đấy nè. Sẽ bà xem tôi xem tôi cái tôi tàu rồi có. Hello, tàu rẽ nào. Hello. Hello. Hi, em tàu rồi đó Hi. Pai cái gì này? Mà pai cái gì này? Nang pai cái gì đó? Ha, na hay nang pai cái gì này ba? Hi, tàu rồi đó. Hi. No. Mudat cái nó. Hi. Hi. Mudat cái no. Mudat cái. Hi. Wow. Wow, isa siyang fasa ni. Mudat cái no. Yang fasa ye, isa siyang fasa ye. Wow, isa. Sa bên này mà sao? Sa cái em apple rau hồng này. Hồng rồi sao vậy? Hồng thì dân nghe rồi gì? Nga dân mình muốn lẻ cả rồi. Kilo mà mua ra gì? Muốn làm ăn rồi. Lên đấy. Chị cắt cái gì này em tận lý ra. Nó đi xem hàng lâu đây. Nha, cũng cái đạn nó tàu ra gì này. Ấy để tôi dùng rồi. Mày được vô dạo xin em lại chứ. Cái đạo này nha gì. Nga tàu. Ai chú, mà mang từ Nga tàu nó thò thế bỏ. Cặp con áo cái freeze thầm mình xin như nhau này. Đó là cặp cái việc mà Nga cái freeze xem mới thông qua thôi rồi. Freeze cái Nga này nó có freeze cái tàu phụ thuộc Nga thì cặp con có thò đến tàu. Ai freeze phong cho nó phúc nó cảm thấy trâu lên thò rồi. À phúc cái đó những cái nó tàu rồi. Ta lệ của cái gì mà gì mà tàu nhà hấp ấy, hấp ấy xem ba, hỏi phát đi phần phi này, không có hấp này, thì tàu nó đang hâu cái gì đấy không? Sao nó không biết là hâu này hâu? Hay là có màn có sân lắm. Nuôi học sinh cái gì? Hawai sa tegi, khamen sin badegi, alu degi,
ꯁꯤꯒꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯅꯤ ꯃꯩ ꯍꯥꯞꯄ ꯉꯥ ꯍꯥꯞꯄꯒ ꯂꯣꯏꯔꯅꯤ ꯍꯥ ꯃꯆꯨꯗꯒꯤ ꯍꯥꯞꯄꯒ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯃꯥꯏꯁꯦ ꯂꯣꯏꯗꯣꯔꯦ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯩꯈꯣꯏ ꯇꯥꯒꯤ ꯃꯩ ꯍꯥꯞꯈꯤꯗꯣꯔꯦ ꯃꯥꯏꯁꯦ ꯍꯧꯖꯤꯛ ꯃꯩ ꯍꯥꯞꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯏ ꯏꯟꯁꯥꯡꯁꯦ ꯃꯆꯨ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛ ꯃꯆꯨꯒ ꯊꯥꯛꯆꯤꯟꯈ꯭ꯔꯦ ꯉꯥ ꯇꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯁꯣꯝꯗ ꯉꯥꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤ ꯃꯍꯤ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯎꯔꯅꯤ ꯑꯇꯩ ꯏꯟꯁꯥꯡ ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯑꯇꯣꯞꯄ ꯀꯩꯅꯣ ꯇꯧꯕꯗꯤ ꯈꯪꯗꯦ ꯉꯥꯁꯦ ꯇꯥꯎꯔ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯇꯥꯅ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯁꯦ ꯑꯇꯣꯞꯄ ꯃꯥꯅ ꯉꯥ ꯇꯥꯎꯔ ꯊꯣꯡꯕ ꯃꯥꯒꯤ ꯉꯥ ꯇꯥꯎꯔ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯇꯥꯎꯔ ꯊꯣꯡꯕꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯑꯣꯏꯅ ꯇꯧꯔꯦ ꯃꯥꯅ ꯊꯣꯡꯉꯦ ꯇꯥꯎꯔ ꯊꯣꯡꯕꯤꯁꯤꯅ ꯑꯇꯣꯏꯕ ꯊꯣꯡꯕꯅ ꯑꯩꯅ ꯍꯧꯖꯩ ꯃꯥꯗꯤ ꯃꯥꯅ ꯊꯣꯡꯉ ꯍꯧꯖꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯊꯣꯡꯖꯕꯗꯣ ꯑꯗꯨꯅ ꯍꯥꯎꯋꯦꯕ ꯑꯩ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯑꯗꯨꯅꯦꯕ ꯃꯥꯅ ꯊꯣꯡꯕꯅ ꯍꯥꯎꯋꯦ ꯍꯥꯏ ꯑꯩ ꯊꯣꯡꯕꯅ ꯍꯥꯎꯖꯩꯑꯕ ꯑꯇꯣꯏꯕꯁꯤꯀꯣ ꯃꯥꯅ ꯊꯣꯡꯕ ꯑꯇꯣꯏꯕꯁꯤꯅ ꯑꯃꯨꯛ ꯄꯨꯔꯥ ꯇꯁꯦꯡꯅ ꯇꯣꯏꯕꯗꯣ ꯑꯣꯏꯌꯦꯕ ꯄꯨꯡꯇꯣꯏ ꯇꯣꯏꯕꯗꯣ ꯉꯥ ꯃꯇꯨꯝ ꯊꯤ ꯐꯪꯗꯕ ꯄꯨꯔꯥ ꯇꯣꯏꯕꯤ ꯖꯥꯠꯇꯣ ꯑꯗꯨꯅꯦꯕ ꯃꯥꯒꯤ ꯑꯇꯣꯏꯕꯤꯁꯤꯅ ꯑꯩꯒꯤ ꯑꯇꯣꯏꯕꯁꯤꯅ ꯉꯥ ꯃꯇꯨꯝ ꯌꯥꯎꯕ ꯑꯇꯣꯏꯕꯤꯅꯦꯕ ꯃꯥꯒꯤ ꯑꯇꯣꯏꯕꯁꯤꯅ ꯉꯥ ꯃꯇꯨꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯄꯀꯧꯔꯥ ꯊꯣꯡꯕꯗ ꯄꯀꯧꯔꯥ ꯀꯥꯏꯕꯗꯣ ꯑꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞ ꯇꯧꯕ ꯑꯗꯣ ꯃꯥꯁꯦ ꯃꯥꯅ ꯊꯣꯡꯕꯅ ꯃꯥ ꯄꯥꯝꯖꯩꯌꯦ ꯑꯩꯅ ꯊꯣꯡꯕꯅ ꯄꯥꯝꯖꯩ ꯑꯗꯣ ꯃꯥ ꯁꯤ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯕꯅꯦ ꯑꯣ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯁꯧꯍꯜꯂꯅꯤ ꯑꯣ ꯑꯗꯨꯒ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯅꯤ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯤꯉꯩꯗ ꯁꯤ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤ ꯁꯧꯔꯒ ꯉꯥꯁꯤ ꯍꯣꯔꯦꯟ ꯍꯥꯞꯄꯒ ꯑꯗꯨꯝ ꯂꯣꯏꯔꯦꯕ ꯑꯗꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯐ꯭ꯔꯦꯁ ꯐ꯭ꯔꯣꯝ ꯗ ꯒꯥꯔꯗꯦꯟ ꯍꯥ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯐ꯭ꯔꯣꯝ ꯗ ꯒꯥꯔꯗꯦꯟ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯂꯩꯔꯤ ꯃꯅꯥ ꯑꯃꯅꯤ ꯆꯣꯡꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯩꯈꯣꯏꯗ ꯄꯥꯝꯕꯁꯨ ꯈꯔ ꯍꯥꯞꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯅꯤ ꯐꯗꯤꯒꯣꯝ ꯑꯗꯨꯒ ꯆꯥꯊꯣꯛꯑꯅꯤ ꯍꯥꯎꯔꯅꯤ ꯑꯗꯒꯤ ꯆꯥꯅꯕꯁꯤꯗ ꯁꯦꯝꯃꯦ ꯃꯥꯁꯤꯗ ꯔꯦꯗꯤ ꯂꯩꯔꯦ ꯆꯥꯅꯅꯕ ꯑꯩꯈꯣꯏ ꯇꯥꯅ ꯃꯥꯒꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤꯗ ꯃꯥꯒꯤ ꯃꯍꯤꯁꯦ ꯃꯨꯜꯂꯦ ꯃꯌꯥꯝ ꯑꯂꯨ ꯅꯨꯡꯂꯨ ꯂꯣꯏ ꯃꯨꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯉꯥ ꯍꯥꯞꯆꯤꯜꯂꯦ ꯑꯩꯁꯦ ꯈꯨꯠ ꯅꯥꯝꯃꯅ ꯀꯥꯞꯄꯅꯤꯅ ꯌꯥꯗ꯭ꯔꯦ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯌꯥꯝ ꯀꯨꯏ ꯇꯥꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯗꯣꯏꯅꯣ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯅꯤ ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏ ꯇꯥꯅ ꯃꯨꯊꯠꯂꯝꯃꯦ ꯁꯤ ꯂꯩꯔꯦ ꯏꯟꯁꯥꯡ ꯁꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ ꯁꯪꯒꯤꯇꯥ ꯍꯥꯟꯅ ꯄꯤꯖꯈꯤꯗꯣꯔꯦ ꯃꯥ ꯍꯥꯟꯅ ꯆꯥꯈ꯭ꯔꯅꯤ ꯃꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯅꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯕ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯅ ꯑꯗꯣ ꯑꯩꯒꯤ ꯆꯥꯕꯒꯤꯗꯣ ꯍꯣꯔꯦꯟ ꯑꯩ ꯆꯥꯔꯀꯥꯟꯗ ꯎꯠꯆꯔꯛꯑꯒꯦ ꯃꯥ ꯆꯥꯈꯤꯁꯅꯨ ꯑꯝꯇ ꯂꯥꯎ ꯁꯤ ꯐꯣꯟꯁꯦ ꯊꯝꯃꯒꯦ ꯏꯟꯁꯥꯡ ꯊꯥꯡꯇꯣꯔꯛꯑꯦ ꯍꯧꯖꯤꯛ ꯆꯥꯊꯔꯅꯤ ꯆꯥꯛ ꯊꯤꯊꯔꯒ ꯆꯥꯊꯣꯏ ꯅꯪ ꯊꯤꯔꯣꯗꯅ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯆꯥꯊꯣꯏꯅ ꯆꯥꯛ ꯊꯤꯊꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯅꯕ ꯇꯧꯊꯔꯒꯦ ꯍꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕ ꯌꯥꯝꯅ ꯍꯥꯎꯕ ꯉꯥ ꯊꯣꯡꯕ ꯆꯥꯛ ꯇꯥꯍꯟꯒꯅꯨ ꯆꯥꯊꯣꯏ ꯆꯥꯛ ꯇꯥꯍꯟꯒꯅꯨ ꯅꯞꯄꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯆꯥꯛꯁꯦ ꯁ꯭ꯇꯤꯀꯤ ꯔꯥꯏꯁꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯦꯡꯗꯧꯅ ꯇꯧꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯆꯦꯡꯗꯧꯅ ꯇꯧꯕ ꯑꯅꯞꯄꯤ ꯆꯥꯛꯅꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯂꯦꯛꯊꯣꯛꯄ ꯁꯤ ꯆꯥꯛꯁꯦ ꯈꯔ ꯍꯥꯞꯄꯣꯍꯦ ꯅꯪꯁꯨ ꯃꯃꯤ ꯇꯧꯍꯜꯂꯣ ꯃꯃꯤ ꯇꯧꯍꯜꯂꯣ ꯏꯅꯦꯅ ꯄꯥꯏꯔ ꯈꯔ ꯐꯕꯣꯏ ꯅꯤꯡꯉꯦ ꯇꯧꯍꯜꯂꯨꯁꯤ 이내나 빠이러가 바보이닝이 이내나 빠이러가 바보이닝이 예 탐모해 아직 탐모 팠다봐 나한테 탐모봐 나이다 아주 탐모노 이내나 빠이러가 파보이닝이 이니나 빠이러가 mayam 아이기 싹 한다자래 아이기 싹시 앵비로 mayam 아이 후직 시디 옥 너무 안 돼, 너죠? 하이게 너 시
ꯁꯤ ꯆꯥꯛꯁꯤꯗꯤ ꯈꯔ ꯁ꯭ꯇꯤꯀꯤ ꯔꯥꯏꯁ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯉꯝꯗꯤ ꯉꯝꯃꯤ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯌꯥꯔꯣꯏ ꯀꯥꯗꯣ ꯆꯥꯎ 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 ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯕꯕꯥ ꯅꯪ ꯀꯌꯥꯝ ꯍꯥꯞꯄ ꯍꯥꯏꯅꯣ ꯋꯤꯡꯁꯔꯒꯤ ꯈꯛꯇ ꯉꯥꯏ ꯌꯥꯔꯦ ꯑꯩꯁꯨ ꯃꯌꯥꯝ ꯌꯥꯝ ꯍꯟꯊꯔꯕꯅꯤ ꯑꯩꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯗꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯌꯣ ꯑꯗꯨꯝ ꯆꯥꯔꯣ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯆꯥꯕ ꯁꯦꯁ ꯅꯨꯡꯁꯤꯗꯥꯛ ꯈꯔ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛꯁꯤꯗꯤ ꯎꯗ꯭ꯔꯦ ꯀꯩꯅꯣꯁꯤꯅ ꯈꯥꯡꯁꯤꯅ ꯂꯨꯝꯁꯤꯟꯗꯅꯀꯣ ꯅꯨꯡꯁꯤꯗꯥꯛ ꯌꯥꯎꯋꯦ ꯑꯗꯩ ꯁꯤꯅ ꯍꯋꯥꯏꯖꯥꯔꯅꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯍꯥꯎꯔꯅꯤ ꯑꯁ ꯍꯧꯔꯣ ꯁꯦꯁ ꯂꯧ ꯑꯩꯗꯤ 이romꯕꯒ ꯆꯥꯅꯤꯡꯗꯦ ꯍꯥꯎꯔ ꯆꯠꯇꯣꯏ 모로 구사도 사부 사들이 모로 사와한다. 그래 모로. 아메트시. 산이에 지 먹지 사면. 아? 우리 목사 없어. 나랑 하자. 그냥 밥만 나. 우리 뭐 한테 해리 뭐야 어디? 제랑 또 나가면 우리 뭐 안 되고. 얼마 로로. 이거 성민. 군도지. 해리 뭐. 아이고. 그냥 하와이 돈. 맞아 비롬버게. 아이디 마루 오게라 마똥 오게라 이거 샤이. 살도 물어요. 그러면 유더라. 응 아무 자요. 나 무사가 좀 누르지. 로이스레면 스파단 하오래 푹 탈래 바자라 탈래 푹 탈래가 아니라 나가 있단다 왜 먹으네